COHSEM amasung BOSEM na lauba examination sing cancel Toukhre. Council of Higher Secondary Education Manipur gi letter number MIST 5-10/2/2021 Education S tang taruk 2021 Secretariat Education S Department Manipur Sarkar gi order matungin na higher secondary examination cancel Toukhre loina na notice asina higher secondary class 11 amadi 12 su cancel Toukhre loina na BOSEM na ngasi thokpa notification da high school living certificate examination 2021 su cancel tawre haina secretary Dr. S Mangoljau Singhana sahi tawba cherol amada haire polio vaccinator mari kaptuna hatkre polio workers singda atamnana pandam thamba attack kaya marumgi manungda nongpok thangba Afghanistan da tha hum phadringai gi manungda mafam aduda vaccinator singda satharakiba ani suba attack ta ngasi yamdrabada miyoi mari kaptuna hatkre amaga mari lainaba attack amada pung ani romgi manungda tongan ba mafam ahumda polio workers singadu nongmaina kapthakibani haina Nangarhar police ki wangangloi Farid Khan haike masi miyambu polio vaccine sing phanghandanaba healthcare singda pandam thamduna chathrakpa Taliban gi thavakni haina mahakna haike health ministry gi wangangloi na attack sing adu chummi haike adubu madu Taliban na tawbana te haina lalhulup aduna haike miyam da seng phangali haibagi report piraknaba laingak ta khangan khre kumja 2020 gi me 16 da Manipur High Court na Manipur da seng suna phangangadabani haina thokiba yathang adu kadai phauba ngakpa ngamlibagi haibagi paukhum piraknaba ngasi court asigi justice Sanjay Kumar amadi justice KH Nobin gi bench na laingak ta khangan khre hairiba Manipur High Court ki yathang asi media da Manipur gi mafam kaya da PMG KAY gi makhada center na thadarak bacheng hawai sing suna phangde haina report tawragli baduda yengsin biduna court na mari lenaba singda lakhutpa yaba thavak sing lakhunana bagi yathang pibi naba Action Aids India gi makhada hanagi PDS pu resource tawduna food drama kauba publication amasu puthokraba wangkhaidagi wahengbam Joy Kumar kauba miyoi amana tharakhiba petition amagi hearing video conferencing gi kuthangda chatharaba matungda lauthokibane hairiba petition adu Manipur gi mafam kayada thadarakpa chengsing miyamda suna phangdre haina media da phongdorokpa pausega mari lainana Joy Kumar na Manipur lenga ki secretary Cape and PD amadi Consumer Affairs Food and Public Distribution gi director amasung Union of India gi Department of Food and Public Distribution gi Makhada court asida tharakibane ngasi petition asiga mari lainana Manipur High Court ki justice Sanjay Kumar amadi justice KH Nobin gi bench ta sathakiba hearing aduda respondent singge maikaidagi hairiba petition adugi paukhum sing pinanaba sem sabage matam khara pibinaba court ta haijarakhe court asina ayaba pibaga loinana mathangi hearing July 13 da matam lepkhe kumja 2020 gi May 13 da PIL number 11 of 2020 ga mari lainana court asige division bench amana Manipur lengakta miyam da COVID-19 gi ahanba webta center na thadarak pacheng hawai sing marang kaina phangangadabani haina pikhiba yathang adugi matungina kari karamba khongthang sing lokhalabagi haibagi paukhum pirakna bakhangan khe ningsing bayabade ngasi Manipur High Court ta hearing sathakiba petition aduda COVID-19 gi laichatna awaba mayok nariba miyam da National Food Security Act ki makhada phangali bacheng hawai sing gi mathakta miyoi khudingi cheng kilogram manga phangananaba PMG KAY gi scheme gi makhada cheng pirak lavasu agent singna kilo ahum khaktamak pibada natana phalada oibagi mahutta kanglon kaina kaukta da ole haibagi wakat kaya media da phonglakhe cherak asida chahi asigi May amadi June thagi pirak pacheng sing kanglon chumna amadi marang kaina phanghananaba mari lainaba singda district wise allocation thokpagi mathakta cheng yenbagi thavak singda local MLA sing yaudana bakhangan khre adumoinamak fair price shop signa cheng phanghandana leire amadi Pangandriba du karigino hangbada mathak thongba official singge yathangni haiba paukhum pire haibagi wakat kaya su lakle maramasina court asina Manipur lenga ke mari lainaba singda pauktak piduna miyam da kanglon chumna seng phanganbi yo haina pankhe corona curfew na angang singi pukning wakhal sokhal le Manipur yauna malem gi mafam sin bathungna COVID-19 ge laichat sandoktuna misi mina paksana thogalibase laksinana balengak na salariba lockdown amadi curfew no chingba kaya sina wakhal mapung phadriba pikliba angang singi pukning wakhal sokhal le laichat asibu laksinanaba lockdown amadi curfew no chingba chalaiduna yumdagi mapan thokpa yahandaba school college sing thingjinba kaya sina angang singi mahausa gi punsida chauna ahongba ama leihalle masigi su mathakta laichat asina maram oiduna misi mina thokpagi aki tujungba pau kaya angang sing asida tatana tahanba sinasu makhoida wakhal charangnaba kaya thoganduna tumba chaba chang nairakta khoirang khoisaunaba na chingba kaya thengnari Masida sunatana yumdagi mapan thoktana lengdana laisilakpa sina angang singda
mobile phone amade game na chingba laisu bagi changsu yamna hena wangkhalakle asumna angangsingna mobile phone da laisu rokpa sina makhoi gi haksel da chawna akai ba pi hai ba se pumnamakna khangnarabane asigumba phibam asida angangsingga nakna loinariba mama mapa amade ahal laman singna makhoi gi pukning wakhal fathaviduna afaba lambida pubinaba hanadagi hena section na yengsinbibagi tangai fadaba leire hiram asigi matangda kwa kaithel thiam laikai dage tongbram thoibi kobe class 2 tamlebi angang amage mamaga pausi asiga wari sanabada mahakna hai lockdown ase ahan ba hugolakpa matam dade angang sing ase school chatlaroi makhoi da sanabagi matam hena phanglagani haina yamna harauramme adubu hojikte tha kaya school kaba phanglaktaba amade yumdagi sathoktana leirakpa asida masada hainingdaba amade tantabagi mawong uba phange makhoina imungi thabak tawbada yelaktanaba amade ningai tawbada themnabani haiduna angangsing asida mobile phone sanabagi hainabi thamlubadage hojikti ayamba matamda mobile phone da laisu dunata leire masida sunatana haina tanaba yaraktaba mahausaga yamna manadaba mawongda akanba ningai kaya tawrakpasu thengnai haire lockdown manung asida angange lamchat sajata ahongba chawna urakpadage manipur lenga ki health department na piba psychological helpline number da telephone tarok lambe angang amagi mama na pausi asida hai mahaki chahi tara rom surabe masanupi asi hanade school da makok ta thongduna lakhibane lockdown na maram oiduna matam koina school karaktaba made mapan thoktana leirakpa asidage masada ahongba khara uba phanglakhe numit khudingi online class tobage laptop ke screen da pung ama ani leptana yanglakpa sina maram oiduna makok si i haibadage pharmacy dagi hidak pijaduna lakhe numit kharani leiraga ahing tumba yaraktaba hurakhe loinana wa amata haibada thuna saugotpana chingba masada ahongba khara lakpadage lainga ki helpline number aduda call tawduna doctor singi mateng lognaba honakhibani haire asumna covid laisat asibu laksinanaba matam sangna lockdown amadi curfew thamjinbana angang singda piriba saitheng asigi matangda rims ki department of psychiatry ge head professor RK Lenin ga pausi asiga akhanana wari sanabada mahakna hai covid ki laisat manung asida angang singi pukning wakhal da chawna ahongba oi haibase kakninga yaudrba wafamne hojik maki oina covid ki laisat asina maram oiduna rims ke psychiatry department ke OPD hangdrabasu angang singi lamchat sajata hena ahongba lakpadage telephone gi khuthangda layeng binaba tanarakpagi chang yamna wangle covid ki laisat asi hek lakpadage oirakliba ahongba kaya ase wakhal mapung phadriba angang sing asidade section naba honavada wana thoe pikliba angang sing asigi pukning wakhalda yamna honglakpage maru oiba maram ase makhoigi mahusagi punsida laijaramba routine ama kaikiba yumdagi hendoktana lerakpa matam sangna mamanabi loina raktaba misi minagi nungaitaba pau toina tahanba kaya asina oire khara chawkholakpa angang singna mobile phone da game laisu bagi chang wangkhalakpa mayai ka bachinjak sizinabagi lambida khongdarakpa kaya su thengnare masigumba kaya asina tumba chaba yaraktaba anxiety leirakpa kaya thengnare asigumba kaya ase thogandanaba angang sing asiga naknan loinariba mama mapa amadi ahalaman singna hojiki matam asida hena chection batangai fade laisat asiga mari leinana social media na singbada sandokliba aranba i pau kaya misi minage nungaitaba aki tujungba pausing ase yariba makhai angang sing asida tahal loidabane fana yamna nungaitaba amade mi paiba poklabasu angang sing dade uthok piroidabane madu natrabade pikliba angang sing asina hena khanjan khiduna wakhal laina laknabagi machak ama oirakane maram asina angang singbu nungsi chanana haisingna makhoigi apamba khangna loinabiba tangai fade angang sing asida mahausaga manadaba mawong matau kaya tatana uthorakpa thengnarabade thinthaba tawdana akhang ahai Dr. Singh tanagadavani hainasu mahakna makhatana haikhe hiramasi gi matangda rims ki department of clinical psychology ge assistant professor pampa khumuk samga pausi asiga wari sanabada mahakna hai covid ki laisat asi lakpadage mahausa gi punsida sauna ahongba ama lairaktuna hanadagi hona pukning wakhal gi anaba leiba miyoi singda hena phibam lusinna nahalakpagi case kaya marum thengnai laisat asi lakpadage angang singi punsida su asauba ahongba ama pere laisat asina maram oiduna school kaba lepkhibadagi angang sing asigi mahusagi punsida chauna ahongba ama leire asigumba ahongba asida angang sing asibu hena aphaba lambida lamjing binaba mama mapa oiba singna hona bi hogadabane yumdagi sathokna leirabasu angang sing asigi nongmagi routine ama semdok piduna matam chana tumba chaba lairik paba sanabana chingba tahungadabane school singna pangthokliba online class sing chang naina yauhan biduna lairik pabagi hainabi sing manghandana bhonagadabane pikliba angang sing asina hanglakpa wahang kayagi paukhum marik chumna pibiduna makhoigi wakhal loksing oina bhonagadabane angang sing asigi mamangda mama mapa amadi ahalaman singna yariba makai asauba pakhatpa akibana chingba makhoigi wakhalda soghanba yaba sing uthok piroidabane
Asumna mama mapasingna COVID ki laichat manung asida phangliba angangsingga loinabagi matam ase makoibu afaba maikaida puhungnabagi tanglaba tanja amani khanna haisingna sizinanaba yamnamak mathau tai laichat manung asida karigumba angangsingda yamna toina sauganba khoirang khoisaunaba tumba chaba sang nairaktaba kiganbana chingba layong numit nini humni hena uthoktuna leirabade Manipur lenga ke health department na piriba psychological helpline number singda natraga rims ke maintain health helpline number 6033856081 da call tawduna tanabiyu hainasu miyamda appeal tawrakle